Hi everyone. ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯁꯥ ꯑꯦꯄꯤꯇꯥꯏꯠꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯗꯤ ꯁꯦꯟꯗ꯭ꯔꯥꯡ ꯃꯔꯨꯝ ꯀꯥꯡꯁꯣꯏ ꯊꯣꯡꯒꯦ꯫ ꯀꯥꯡꯁꯣꯏ ꯍꯥꯏꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯏꯀꯣ꯫ ꯑꯩꯅ ꯃꯥꯒꯤ ꯍꯥꯞꯀꯗꯕ ꯃꯆꯜꯁꯤꯡꯁꯦ ꯇꯣꯉꯥꯟꯅ ꯂꯣꯏꯅ ꯊꯝꯖꯔꯦ, ꯑꯗꯨꯒ ꯏꯁꯤꯡꯁꯦ ꯐꯖꯅ ꯁꯧꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯃꯆꯜꯁꯤꯡꯁꯦ ꯃꯊꯪ ꯃꯊꯪ ꯍꯥꯞꯆꯤꯟꯖꯔꯅꯤꯀꯣ꯫ ꯑꯗꯣ ꯊꯣꯡꯕꯕꯨꯗꯤ ꯑꯌꯥꯝꯕ ꯊꯣꯡꯕ ꯂꯣꯏ ꯍꯩꯕꯤꯔꯝꯅꯤ, ꯊꯣꯡꯕ ꯍꯩꯇꯕ ꯀꯥꯡꯕꯨꯀꯣ ꯃꯣꯏꯁꯨ ꯁꯤꯗ ꯐꯖꯅ ꯌꯦꯡꯕꯤꯌꯨꯀꯣ, ꯚꯤꯗꯤꯑꯣ ꯁ꯭ꯀꯤꯞ ꯇꯧꯕꯤꯗꯅ ꯌꯦꯡꯕꯤꯌꯣ, ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯈꯪꯒꯅꯤꯀꯣ ꯀꯥꯡꯁꯣꯏ ꯀꯃꯥꯏꯅ ꯊꯣꯡꯒꯅꯤ ꯍꯥꯏꯕꯗꯣ꯫ ꯑꯗꯣ ꯑꯈꯪꯕ ꯃꯤꯅꯒꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯗꯣꯔꯤꯕꯅꯤꯗ, ꯑꯗꯣ ꯈꯪꯗꯕ ꯀꯥꯡꯕꯨꯒꯤꯅꯤꯀꯣ꯫ ꯑꯗꯣ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔꯁꯨ ꯇꯧꯕꯤꯔꯝꯃꯣ, ꯑꯗꯣ ꯀꯃꯦꯟꯗꯁꯨ ꯏꯕꯤꯔꯝꯃꯣ ꯃꯊꯪꯗ ꯁꯤ ꯊꯣꯡꯉ ꯊꯥꯒꯠꯄꯤꯔꯛꯑꯣꯅ꯫ ꯑꯩ ꯑꯗꯨꯝ ꯊꯣꯡꯉ ꯊꯥꯒꯠꯆꯔꯛꯀꯦ꯫ ꯀꯃꯦꯟ ꯄꯥꯕꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ, ꯑꯗꯣ ꯑꯌꯥꯝꯕꯗꯤ ꯀꯃꯦꯟꯁꯦ ꯐꯪꯗꯦ ꯑꯩꯒꯤꯗꯤ꯫ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕꯕꯨꯗꯤ ꯀꯨꯏꯗ꯭ꯔꯤ, ꯑꯗꯣ ꯍꯦꯛ ꯊꯦꯡꯅꯕꯤꯕ ꯌꯥꯎꯔꯒꯗꯤꯀꯣ ꯀꯃꯦꯟꯁꯨ ꯑꯗꯨꯝ ꯄꯤꯕꯤꯔꯝꯃꯣ, ꯑꯗꯨꯝ ꯊꯣꯡꯉ ꯊꯥꯒꯠꯂꯛꯀꯦ꯫ ꯑꯗꯩ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟꯁꯦ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯕ ꯃꯇꯨꯡꯗ ꯍꯥꯞꯆꯤꯜꯂꯅꯤꯀꯣ꯫ ꯌꯥꯝꯅ ꯃꯥꯗꯤ ꯃꯨꯟꯃꯜꯂꯒꯁꯨ ꯑꯩꯗꯤ ꯃꯆꯨꯗꯣ ꯐꯖꯗꯦꯕ, ꯑꯗꯨ ꯃꯥ ꯈꯔ ꯁꯪꯉꯒ ꯂꯩꯔꯒꯗꯤ ꯃꯆꯨꯁꯦ ꯐꯖꯩꯀꯣ꯫ ꯑꯗꯨ ꯑꯗꯨꯝ ꯂꯣꯏꯔꯕꯅꯤꯀꯣ ꯊꯣꯡꯕꯁꯦ꯫ ꯑꯗꯨꯒ ꯑꯩꯗꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯤꯁꯨ ꯃꯥꯒꯤ ꯃꯅꯝꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ, ꯑꯗꯨ ꯃꯥ ꯌꯥꯝ ꯃꯨꯟꯈ꯭ꯔꯒꯁꯨ ꯍꯥꯎꯇꯦ꯫ ꯑꯗꯨꯅ ꯑꯩꯗꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯤꯁꯨ ꯂꯣꯏꯔꯛꯄꯗ ꯑꯗꯨꯝ ꯊꯥꯛꯆꯩꯀꯣ꯫ ꯑꯗꯨ ꯃꯥꯒꯤ ꯃꯅꯝꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯁꯨꯃꯥꯏꯅ ꯈꯔ ꯀꯩꯅꯣ ꯇꯧꯕꯁꯤꯅ꯫ ꯑꯗꯣ ꯌꯥꯝꯅꯗꯤ ꯁꯥꯍꯟꯕꯗꯤ ꯌꯥꯗꯕꯅꯤꯅ ꯈꯤꯇꯪ ꯊꯥꯛꯑꯦ, ꯑꯉꯥꯡꯁꯨ ꯃꯍꯤꯗꯤ ꯄꯥꯝꯃꯦꯀꯣ ꯃꯄꯪ ꯆꯥꯗ꯭ꯔꯒꯁꯨ꯫ ꯑꯗꯣ ꯃꯍꯤꯗꯤ ꯆꯥꯖꯕꯅꯤꯅ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯤ ꯌꯥꯝꯅ ꯊꯥꯛꯆꯟꯗ꯭ꯔꯦ, ꯑꯗꯨ ꯐꯗꯤꯒꯣꯝ ꯊꯥꯛꯑꯦ꯫ ꯑꯩꯁꯤ ꯂꯣꯏꯔꯕꯅꯤꯀꯣ ꯀꯥꯡꯁꯣꯏ ꯊꯣꯡꯕꯁꯦ, ꯄꯨꯔꯥ ꯂꯣꯏꯔꯕꯅꯦ꯫ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯔꯦ, ꯃꯅꯝꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯦ ꯐꯗꯤꯒꯣꯝ ꯊꯥꯛꯑꯕꯅꯤꯅ꯫ ꯑꯩꯗꯤ ꯐꯗꯤꯒꯣꯝ ꯌꯥꯎꯗ꯭ꯔꯒꯗꯤ ꯀꯥꯡꯁꯣꯏ ꯊꯣꯡꯅꯤꯡꯗꯦ꯫ ꯑꯗꯨꯒ ꯁꯥꯏꯠꯇ ꯏꯆꯥꯅ ꯀꯦꯞꯁꯨꯜꯁꯦ, ꯃꯥꯗꯤ ꯀꯦꯞꯁꯨꯜ ꯆꯥꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯀꯣ꯫ ꯑꯗꯨ ꯀꯦꯞꯁꯨꯜ ꯈꯔ ꯁꯥꯏꯠꯇ ꯉꯧꯕꯤꯔꯦ꯫ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯍꯦꯟꯖꯥꯡꯁꯦ ꯌꯥꯝꯅ ꯄꯔꯐꯦꯛ ꯑꯣꯏꯔꯦꯅ ꯈꯟꯖꯩꯌꯦ꯫ ꯑꯩ ꯀꯥꯡꯁꯣꯏ ꯊꯣꯡꯕ ꯌꯥꯎꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯀꯣ ꯋꯥꯈꯜꯁꯦ꯫ ꯑꯗꯨꯅꯤ ꯁꯤꯅꯤ ꯉꯁꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ꯫ ꯃꯌꯥꯝ ꯀꯃꯦꯟꯁꯨ ꯄꯤꯕꯤꯔꯝꯃꯣ꯫ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤꯀꯣ ꯍꯟꯅ ꯍꯟꯅ꯫